Sem yadre. Karino. Confirm. Hello, mình âm tức ngày view mèo. Cái nó xem dây cái cô mèo, mà đâu biết gì. Okay. Stand gì ya, terus betul nih stand nó xem dây cái đâu. Orang biết gì. Okay. Light setting mà mình xem dây cái cô mèo. Okay. Hi viewers, welcome back to my channel. Everyone. Nungol dito ngam hi. Okay, hi. Am query ma'am go live to another ba. Okay. Ma'am kamay to query. Aise training am chat pane hojik se do training sina maram orga mayam da matam sana blog sem su mayam na khanbirak pa blog se semba nangdre mayam ai sound se tabi bra now we debi hi. Okay, hi. Nangoli thongam question hangba yagadro yani hangbiro. Okay, dan senbi khetri ma'am hi. Vidya hijam horse. Okay, horse dogjo Michael oza aise danu rasi me nipan da pokpani aigi nupi se karamba nupi oini amda habiyo nupi oini di haibana tis paknaba magi nahandagi sum toraiba kogi mayamna amutang repeat tobiro ko na hairapkudugi ai togen khalamaga nangdabane numit paknaba dagi rasi paknaba adugumba singdugi matangda sum nenes tobani ko aduna once again I can close it. Okay. How to say? Okay, yare. Sambi luitanjum. Kasai sing sabiro basak sajare. Sound tai. Thank you for response. Chanbi tai. Okay, thank you. Sanjoy Saram. Hi. Okay, hi Sanjoy. Sir, I makarasini Mars the pokpani Sunday the poe. Karamba miga partner. Oibi yagadege. Nuale hana kormina nupi orang godo male ko adu nupi orabanina nipa ga paknabu oigram godo male mayam na hangbirak paganda ai nupa nupi ne do habiro ko haidi kugi YouTube sida maming thorok padadi nupa gi maming thoroga nupi na param mayawi nupi gi maming thoroga nupa na param basu mayaw ba tara dunani
ꯍꯧꯖꯤꯛ ꯍꯥꯏꯔꯤꯁꯦ ꯅꯣꯡꯉꯥꯜꯂꯩꯒꯤꯁꯦ ꯃꯀꯔ ꯔꯥꯁꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯥꯔꯁꯇ ꯄꯣꯛꯄ ꯑꯗꯨꯒ ꯁꯟꯗꯦꯗ ꯀꯩꯒꯨꯝꯕ ꯅꯨꯄꯤꯁꯤꯅ ꯁꯟꯗꯦ ꯑꯣꯏꯔꯒꯗꯤ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯑꯣꯏꯕ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯊꯔꯁꯗे ꯑꯣꯏꯕ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯑꯗꯒꯤ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯕꯁꯨ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯔꯥꯁꯤꯁꯦ ꯅꯨꯄꯤꯅ ꯃꯀꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯗ ꯄꯛꯅꯕꯁꯤ ꯃꯦꯁ ꯄꯛꯅꯔꯅꯤ ꯑꯗꯒꯤ ꯃꯦꯁ ꯂꯩꯔꯦ ꯑꯗꯒꯤ ꯀꯔꯀꯠ ꯄꯛꯅꯔꯅꯤ ꯑꯗꯨꯒ ꯇꯨꯂꯥꯁꯨ ꯄꯛꯅꯩ ꯑꯗꯨꯒ ꯕ꯭ꯔꯤꯁꯤꯛꯁꯨ ꯄꯛꯅꯩ ꯍꯥꯏꯔꯤꯁꯤꯡꯁꯦ ꯄꯛꯅꯒꯗꯧꯕꯀꯣ ꯑꯗꯨꯒ ꯅꯨꯄꯤꯅꯤ ꯑꯣꯀꯦ ꯅꯨꯄꯤꯒꯤꯅꯤꯀꯣ ꯑꯗꯨꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯅꯨꯄꯤ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯅꯨꯄꯤꯒꯤ ꯍꯥꯏꯖꯔꯕꯅꯦ ꯑꯗꯨꯒ ꯏꯆꯟꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯕꯨꯡ ꯑꯩꯒꯤꯅ ꯃꯦꯒꯤ 5 ꯀꯣ ꯅꯨꯄꯥꯒꯤꯅ 6ꯅꯦ ꯆꯥꯟꯅꯕ꯭ꯔꯣ ꯄꯣꯛꯄ ꯅꯨꯃꯤꯠꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯂꯤꯅꯥ ꯑꯍꯤꯕꯝ ꯑꯩꯅ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯑꯦ ꯀꯔꯝꯕꯒ ꯆꯥꯟꯅꯒꯗꯒꯦ ꯑꯩ ꯐꯦꯕꯋꯥꯔꯤꯗ ꯄꯣꯛꯑꯦ ꯃꯟꯗꯦꯁꯦ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯔꯕ ꯅꯨꯄꯥꯅ ꯃꯟꯗꯦ ꯑꯣꯏꯔꯕ ꯆꯥꯅꯩ ꯀꯣ ꯁꯤꯃ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯅꯤꯡꯊꯧꯖꯝ ꯃꯥꯏꯀꯦꯜ ꯑꯩ ꯅꯨꯄꯥꯅꯦ ꯃꯦꯗ ꯄꯣꯛꯑꯦ ꯙꯅꯨ ꯔꯥꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯄꯥꯔꯠꯅꯔꯁꯦ ꯍꯥꯏꯕꯤꯌꯣ ꯑꯣꯀꯦ ꯃꯥꯏꯀꯦꯜꯒꯤꯁꯦ ꯅꯨꯄꯥ ꯑꯣꯏꯔꯕꯅꯤꯅ ꯅꯨꯄꯤꯗ ꯂꯩꯕꯥꯛꯄꯣꯛꯄ ꯂꯩꯔꯦ ꯑꯗꯨꯑꯣꯏꯗꯤ ꯌꯨꯝꯁꯤꯒꯤꯁꯦ ꯄꯣꯛꯄ ꯆꯥꯟꯅꯔꯦ ꯑꯗꯨꯒ ꯏꯔꯥꯏ ꯌꯥꯔꯦ ꯅꯣꯡꯃꯥꯏꯖꯤꯡꯁꯨ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯔꯥꯁꯤꯗ ꯄꯛꯅꯕꯗꯤ ꯃꯥꯏꯀꯦꯜꯒꯤꯁꯦ ꯙꯅꯨ ꯔꯥꯁꯤ ꯅꯨꯄꯥꯅ ꯙꯅꯨ ꯔꯥꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤꯀꯣ ꯅꯨꯄꯤꯗ ꯄꯛꯅꯕꯁꯦ ꯙꯅꯨ ꯃꯁꯥꯃꯛꯁꯨ ꯌꯥꯔꯦ ꯀꯔꯀꯠ ꯌꯥꯔꯦ ꯃꯦꯁ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯄꯛꯅꯩ ꯑꯣꯀꯦ ꯏꯆꯟ ꯑꯩꯒꯤ ꯐ꯭ꯔꯥꯏꯗꯦꯅꯦ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯃ ꯈꯤꯇꯪ ꯄꯛꯅꯕ ꯋꯥꯠꯂꯤ ꯏꯆꯟꯕꯤꯒꯤꯁꯤꯀꯣ ꯑꯗꯨ ꯁꯨꯝ ꯔꯥꯁꯤ ꯄꯛꯅꯔꯕꯗꯤ ꯐꯅꯤ ꯔꯣꯐꯦꯟ ꯃꯩꯇꯩ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯈꯤꯇꯪ ꯐꯕ ꯑꯣꯏꯗꯦ ꯑꯗꯨꯒ ꯔꯨꯐꯦꯟ ꯃꯩꯇꯩ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯑꯦ ꯑꯥꯒꯁꯇ ꯑꯣꯀꯦ ꯔꯥꯁꯤꯅ ꯀꯔꯀꯠ ꯔꯨꯄꯦꯁꯀꯤꯁꯦ ꯔꯥꯁꯤꯅ ꯀꯔꯀꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥꯒꯤ ꯀꯔꯀꯠ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯗ ꯄꯛꯅꯔꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯀꯔꯀꯠ ꯃꯆꯥ ꯌꯥꯔꯦ ꯀꯩꯅꯥ ꯌꯥꯔꯦ ꯇꯨꯂꯥ ꯃꯀꯔ ꯃꯦꯁ ꯕ꯭ꯔꯦꯁ ꯍꯥꯏꯔꯤꯁꯤꯡꯁꯤ ꯄꯛꯅꯩ ꯑꯣꯀꯦ ꯑꯗꯒꯤ ꯂꯤꯅꯥ ꯑꯍꯤꯕꯝ ꯁꯤꯡꯍ ꯔꯥꯁꯤꯒ ꯕ꯭ꯔꯤꯁꯤꯛꯀ ꯆꯥꯟꯅꯕ꯭ꯔꯣ ꯅꯨꯄꯥꯒꯤ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯀꯔꯝꯕꯅꯣ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯒꯤ ꯃꯣꯍꯃꯠ ꯅꯋꯥꯖ ꯁꯔꯤꯞ ꯑꯩ ꯅꯨꯄꯥꯅꯦ ꯃꯥꯔꯁꯇ ꯄꯣꯛꯑꯦ ꯑꯣꯛꯄ ꯅꯨꯃꯤꯠ ꯍꯥꯏꯕꯤꯔꯛꯑꯣ ꯂꯨꯋꯥꯡ ꯎꯁꯝ ꯋꯦꯗꯅꯦꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯄꯛꯅꯕ꯭ꯔꯥ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯤꯅ ꯋꯦꯗꯅꯦꯁꯗꯦ ꯑꯣꯏꯔꯗꯤ ꯄꯛꯅꯩ ꯅꯠꯇ꯭ꯔꯒꯗꯤ ꯄꯛꯅꯕ ꯈꯔ ꯑꯣꯏꯗꯦ ꯖꯨꯂꯤꯌꯥꯅꯥ ꯊꯤꯌꯥꯝ ꯅꯨꯄꯤꯅꯦ ꯀꯟꯌꯥ ꯔꯥꯁꯤꯅꯦ ꯇ꯭ꯌꯨꯁꯗꯦꯗ ꯄꯣꯛꯑꯦ ꯀꯩꯒ ꯆꯥꯟꯅꯒꯗꯒꯦ ꯑꯣꯀꯦ ꯅꯨꯄꯤꯅ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯃꯟꯗꯦ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯟꯗे ꯌꯥꯔꯦ ꯑꯗꯨꯒ ꯁꯇꯔꯗꯦ ꯌꯥꯔꯦ ꯑꯗꯨꯒ ꯊꯔꯁꯗꯦ ꯌꯥꯔꯦ ꯑꯗꯨꯒ ꯔꯥꯁꯤꯗ ꯅꯨꯄꯤꯅ ꯀꯟꯌꯥ ꯍꯥꯏꯕꯅꯦ ꯅꯨꯄꯤꯅ ꯀꯟꯌꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥꯗ ꯄꯛꯅꯔꯤꯁꯦ ꯃꯄꯨꯡ ꯑꯣꯏꯅ ꯀꯟꯌꯥ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯤꯊꯨꯟ ꯄꯛꯅꯔꯦ ꯑꯗꯨꯒ ꯀꯔꯀꯠꯁꯨ ꯄꯛꯅꯔꯦ ꯑꯗꯨꯒ ꯀꯟꯌꯥ ꯃꯆꯥꯁꯨ ꯄꯛꯅꯔꯦ ꯑꯗꯨꯒ ꯕ꯭ꯔꯤꯁꯤꯛꯁꯨ ꯄꯛꯅꯔꯦ ꯑꯗꯒꯤ ꯃꯤꯟꯅꯁꯨ ꯄꯛꯅꯩꯀꯣ ꯍꯥꯏꯔꯤꯁꯤꯡꯁꯦ ꯁꯅꯥꯊꯣꯏ ꯑꯀꯣꯏꯖꯝ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯔꯥꯁꯤꯅ ꯙꯅꯨ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯔꯥꯁꯤꯅ ꯙꯅꯨ ꯑꯗꯨꯒ ꯃꯦꯗ ꯊꯥꯅ ꯃꯦ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯤꯅ ꯊꯔꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯦꯁꯗꯦ ꯊꯔꯁꯗꯦ ꯔꯥꯁꯤꯅ ꯀꯟꯌꯥ ꯔꯥꯁꯤꯁꯤꯅ ꯑꯃꯨꯛ ꯙꯅꯨꯒ ꯀꯟꯌꯥꯒꯅꯦꯕꯀꯣ ꯙꯅꯨꯒ ꯀꯟꯌꯥꯒꯁꯦ ꯈꯤꯇꯪ ꯄꯛꯅꯕꯗꯤ ꯑꯣꯏꯗꯦ ꯌꯥꯝ ꯀꯟꯅ ꯄꯛꯅꯗꯕꯃꯛꯁꯨ ꯅꯠꯇꯦ ꯃꯁꯤ ꯐꯠꯇꯕ ꯀꯥ ꯍꯦꯟꯅꯗꯤ ꯂꯩꯔꯣꯏ ꯕꯤꯗ꯭ꯌꯥ ꯍꯤꯖꯝ ꯅꯨꯄꯤꯅ
Thursday rasina danu nupana Tuesday Wednesday Thursday hujiki tu chap madar mane aduga nupa mithun ga danu ga ko mithun ga danu ga se mpung oina mithun ga danu ga se sisu chap mane tang pakna bo oide okay mathang gi lokat jage ka yokra ichan mi khatri mem Friday ga Monday ga chana dri se kamai phone na hide to okay adunati ka yokra Lina ahib isan bi khatri mem ko jikido kamai na chana dri no hai re radum dang haibira gadi okay Lina ahibam nere nupagina singha aigina brisik singhaga brisika nupagina singha nupigina brisik ko singha brisik sanai paknai aduga mathangda message amana ngore maitai maitai kangleipak aigina thangja rasina kumba nupane nupi Tuesday thangja namajing thoga le ko paknai isalangom Monday rasina makar Monday isan sin nupi orong do male isan harami ne ko do taragadi nupada nupi na Monday or nupada Sunday yare aduga then aduga Sunday Friday yare aduga Wednesday yare aduga storage to haba Friday ga kaiga nupana Friday already nupina Saturday yare Monday yare Wednesday yare Aruna Seram ibung aigi rasi kanyane ipok numit na Saturday ne nupa gina tula mapok numit na Friday ne ipok tade October yamun ngiri irisi aigi rasi na kanya ipok numit na Saturday haba ko aduga nupa gina tula Friday Saturday numit yang paknare aduga rasi sina lekha tulaga kanyaga asum jai luang usum nupina makarne kaiga chana gadage nupina makar oiba taragadi ngasai to haida hajakrabane nupina makar oiba taragadi makar masasu yarani aduga nupadane hasiko nupana makar masa oiba mes oiba adagi karkat oiba then aduga tula oiba adagi basic oiba haising si sanani ma'am like kara to biro ngarang si ay hujik training tang tara fu training amagi yam kan sat pane training du gi sat pada ngarang si labak thi accident ama thoe aduna sum sakan si khan na wa kha lai kha koila da ye khai ki bage adu sum chena khangwi ke oi mayam gu na bana kak phawri ngena live thajarak pane oro bibi ade mathangda Anjali Elangomgi nupina Thursday already nupagi Wednesday yare Monday yare aduga Saturday yare ko piti sana nupi Monday rasina mithun nupina Monday already nupa Sunday yare Friday yare Wednesday yare aduga rasina nupina mithun obdaragadi nupada paknabasi mithun masasu yarani aduga mathangda mesu yarani then adagi Singha yarani Kanya yarani okay hari sinji paknarani sum harapda sithoba amani udi yawsu ai ko ayamba khara sum habane Devla konthojam sara nupana minna nupina kumba nupina kumba se kumba okay sima kitang pakna wale duga numit paknaragadi phagani pokpu numit na Monday nupi Tuesday okay pokpu numit yam phai ko yam paknai aduna kem kai ba leroi storage to then Friday da
ꯀꯩ ꯄꯛꯅꯒꯦ ꯅꯨꯄꯥꯒꯤ ꯐ꯭ꯔꯥꯏꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯤꯒꯤ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯋꯦꯅꯁꯗꯦ ꯃꯣꯅꯤꯀꯥ ꯂꯥꯏꯇꯣꯟꯖꯝ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯔꯥꯁꯤꯅ ꯃꯀꯔ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯑꯗꯨꯒ ꯔꯥꯁꯤꯁꯤꯅ ꯅꯨꯄꯥꯅ ꯃꯀꯔ ꯂꯩꯔꯦ ꯅꯨꯄꯤꯅ ꯃꯦꯁ ꯃꯀꯔꯒ ꯃꯦꯁꯀꯁꯦ ꯆꯥꯅꯩ ꯔꯥꯁꯤ ꯄꯛꯅꯩ ꯔꯨꯄꯦꯟ ꯃꯩꯇꯩ ꯏꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯦ ꯀꯩꯗꯧꯒꯦ ꯏꯄꯣꯛ ꯅꯨꯃꯤꯠꯇꯤ ꯃꯥꯟꯅꯩ ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯔꯀꯠꯅꯦ ꯅꯨꯄꯤꯒꯤꯅ ꯇꯨꯂꯥꯅꯦ ꯀꯔꯀꯠ ꯇꯨꯂꯥ ꯔꯥꯁꯤ ꯌꯥꯝ ꯄꯛꯅꯩ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯁꯪꯒꯤꯇꯥ ꯆꯧꯔꯥꯛꯄꯝ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯌꯥꯝ ꯄꯛꯅꯔꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯀꯔꯀꯠ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯀꯔꯀꯠ ꯍꯥꯏꯕꯅꯦꯕ ꯁꯤꯡꯍ ꯀꯔꯀꯠ ꯔꯥꯁꯤꯕꯨꯗꯤ ꯈꯤꯇꯪ ꯄꯛꯅꯕ ꯑꯣꯏꯗꯦ ꯑꯗꯨꯅ ꯄꯣꯛꯄ ꯅꯨꯃꯤꯠ ꯄꯛꯅꯕꯅꯤꯅ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦ ꯁꯟꯖꯣꯏ ꯁꯨꯔꯥꯝ ꯐ꯭ꯔꯥꯏꯗꯦ ꯉꯥꯛꯇꯅꯦ ꯅꯨꯄꯤꯅ ꯃꯥꯔꯆ 19 ꯑꯗꯨꯒ ꯔꯥꯁꯤꯅ ꯃꯤꯟꯅ ꯅꯨꯄꯥꯒꯤꯅ ꯖꯅꯋꯥꯔꯤ 26 ꯔꯥꯁꯤꯅ ꯃꯦꯁꯀ ꯃꯤꯟꯅꯒ ꯅꯨꯄꯥꯅ ꯃꯦꯁ ꯑꯣꯏꯕ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯤꯟꯅ ꯑꯣꯏꯕꯁꯦ ꯈꯤꯇꯪ ꯄꯛꯅꯕ ꯑꯣꯏꯗꯦꯀꯣ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯣꯀꯦ ꯌꯥꯏꯈꯣꯝ ꯇꯣꯟ ꯑꯩꯁꯦ ꯗꯥꯎ ꯌꯥꯗ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯗꯥꯎ ꯌꯥꯗꯕꯩꯗꯤ ꯆꯍꯤ ꯃꯇꯥꯡꯗꯅꯦ ꯁꯨꯝ ꯌꯥꯖꯔꯛꯀꯅꯤ ꯂꯤꯂꯥꯄꯇꯤ ꯑꯍꯟꯊꯦꯝ ꯅꯨꯄꯤꯅꯦ ꯃꯦꯁ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯑꯦ ꯇ꯭ꯌꯨꯁꯗꯦꯅꯦ ꯈꯔ ꯆꯥꯟꯅꯗꯧꯕ ꯍꯥꯏꯕꯤꯔꯝꯃꯣ ꯂꯤꯂꯥ ꯅꯨꯄꯤꯅ ꯃꯦꯁ ꯀꯣ ꯑꯗꯨ ꯅꯨꯄꯥꯅ ꯇ꯭ꯌꯨꯁꯗꯦ ꯅꯨꯄꯤ ꯇ꯭ꯌꯨꯁꯗꯦ ꯁꯨꯝ ꯑꯣꯏꯕ ꯅꯨꯄꯤ ꯇ꯭ꯌꯨꯁꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯥꯅ ꯃꯟꯗꯦ ꯌꯥꯔꯦ ꯑꯗꯨ ꯁꯦꯇꯔꯗꯦ ꯌꯥꯔꯦ ꯗꯦꯟ ꯑꯗꯨꯒ ꯊꯔꯁꯗꯦ ꯌꯥꯔꯦ ꯑꯗꯨꯒ ꯔꯥꯁꯤꯗꯅ ꯅꯨꯄꯥꯗ ꯄꯛꯅꯔꯤꯁꯦ ꯅꯨꯄꯤꯒꯤ ꯃꯦꯁ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯦꯁ ꯃꯁꯥꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯅꯨꯄꯥꯗ ꯃꯤꯊꯨꯟ ꯌꯥꯔꯦ ꯑꯗꯨ ꯀꯔꯀꯠ ꯌꯥꯔꯦ ꯑꯗꯒꯤ ꯙꯅꯨ ꯌꯥꯔꯦ ꯀꯨꯝꯕ ꯌꯥꯔꯦ ꯍꯥꯏꯔꯤꯁꯤꯡꯁꯤ ꯄꯛꯅꯩ ꯑꯣꯀꯦ ꯁꯤꯃꯥꯆꯅꯨ ꯅꯨꯄꯤꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯔꯥꯁꯤꯅ ꯙꯅꯨ ꯅꯨꯄꯥꯒꯤꯅ ꯊꯔꯁꯗꯦ ꯔꯥꯁꯤꯅ ꯃꯦꯁ ꯍꯥꯏꯕꯗꯤ ꯅꯨꯄꯤꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯀꯣ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯂꯩꯔꯦ ꯅꯨꯄꯥꯒꯤꯅ ꯊꯔꯁꯗे ꯐ꯭ꯔꯥꯏꯗꯦ ꯄꯛꯅꯩ ꯌꯥꯝ ꯅꯨꯡꯁꯤꯅꯅꯤ ꯑꯗꯨꯒ ꯔꯥꯁꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯔ ꯀꯥꯟꯗ ꯅꯨꯄꯤꯅ ꯙꯅꯨ ꯅꯨꯄꯥꯅ ꯃꯦꯁꯀ ꯙꯅꯨꯒꯁꯦ ꯔꯥꯁꯤꯗꯤ ꯈꯤꯇꯪ ꯄꯛꯅꯕ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯄꯛꯅꯩ ꯌꯥꯝ ꯅꯨꯡꯁꯤꯅꯅꯤ ꯃꯔꯛ ꯃꯔꯛꯇ ꯈꯤꯇꯪ ꯑꯉꯝ ꯇꯥꯟꯅꯕ ꯈꯔ ꯁꯨꯝ ꯂꯩꯒꯅꯤ ꯈꯨꯠꯁꯦ ꯌꯥꯝ ꯋꯥꯔꯦ ꯑꯗꯒꯤ ꯔꯦꯁꯃꯥ ꯇꯥꯃꯣꯒꯤ ꯖꯨꯂꯥꯏ 17 ꯃꯟꯗꯦ ꯃꯤꯊꯨꯟ ꯑꯩ ꯔꯥꯁꯤ ꯑꯩꯒ ꯈꯪꯅꯖꯔꯤꯁꯦ ꯄꯣꯛꯄ ꯊꯥꯗꯤ ꯈꯪꯗ꯭ꯔꯦ ꯅꯨꯃꯤꯠꯅ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯅꯨꯃꯤꯠ ꯄꯛꯅꯩ ꯀꯣ ꯁꯤꯅ ꯔꯥꯁꯤꯁꯤꯅ ꯅꯨꯄꯥꯅ ꯀꯟꯌꯥ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯤꯊꯨꯟ ꯀꯟꯌꯥ ꯃꯤꯊꯨꯟꯁꯦ ꯑꯁꯨꯝ ꯄꯛꯅꯩ ꯔꯥꯁꯤ ꯄꯛꯅꯩꯀꯣ ꯑꯣꯀꯦ ꯏꯆꯟꯕꯤ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯐ꯭ꯔꯥꯏꯗꯦꯒ ꯃꯟꯗꯦꯒ ꯆꯥꯟꯅꯗꯦ ꯍꯥꯏꯁꯦ ꯀꯃꯥꯏ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯀꯃꯥꯏ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯣꯀꯦ ꯅꯨꯄꯤꯅ ꯀꯟꯌꯥ ꯑꯣꯏꯕꯁꯦ ꯀꯩꯗꯧꯋꯤ ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ ꯁꯪꯒꯤꯇꯥ ꯆꯧꯔꯥꯛꯄꯝ ꯅꯨꯄꯤꯅ ꯀꯟꯌꯥ ꯑꯣꯏꯔꯒ ꯐꯅꯤ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯋꯥ ꯅꯠꯇꯦ ꯔꯥꯁꯤꯗ ꯄꯛꯅꯕ ꯄꯛꯅꯗꯕ ꯑꯗꯨꯒꯤ ꯋꯥꯅꯤꯀꯣ ꯊꯣꯏ ꯁꯔꯃ ꯅꯨꯄꯥꯒꯤꯅ ꯃꯟꯗꯦ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ ꯅꯨꯄꯤꯒꯤꯅ ꯊꯔꯁꯗꯦ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯁꯗꯦ ꯊꯔꯁꯗꯦ ꯄꯛꯅꯩ ꯔꯥꯁꯤꯅ ꯅꯨꯄꯥꯒꯤ ꯃꯤꯊꯨꯟ ꯅꯨꯄꯤꯒꯤ ꯀꯨꯝꯕ ꯅꯨꯄꯥꯒꯤ ꯃꯤꯊꯨꯟ ꯅꯨꯄꯤꯒꯤ ꯀꯨꯝꯕ
राशि दी खितंग पक्नब ओइदे अदु नुमित पक्नबनि थोइना काइदे कई हाइनगे कई हाइनगे ओके कई हाइनगे हाबो ngisai gido चफू योन खबै चेकअप आइना थीब लेबने चफू की ताबगी फॉल खबै ताबगी फॉल आइना अदुमाइना आई ममांग ब्लॉग सेमजखिमने दुई मतुंग इनने सुम हाइबनिको वेडनेसडे पोकपदा हाइरे क्वेश्चन सेमतंग मपुंग फाद्रे मैम लापनी ऐसु ममांगी कनो हेक काव खिबा तारे अदु मतन मतन हंगपदि गोनिक तंग ngawro अदुनने अंजलि लांगबम नुपीगिना थर्सडे से करी करी नुमित का पक्नगी राशि नुमित नुपीना थर्सडे ऑलरेडी नुपागी वेडनेसडे पक्नई को देन अदगी वेडनेसडे पक्नरे अदुगा मंडे पक्नरे सैटरडे पक्नरे अदुगा नुपीसिना अमुक हाइबि राशि से मिथुन ओइबा तारगदी मित नुपाद मिथुन मसाचु पक्नरानी अदुगा अदगी नुपाद अमुक अतै मेस ओइबा देन अदगी कन्या ओइबा को देन अदगी मिन ओइबा सिगुम सिंगसि पक्नै अदगी विजया खाइदेम तमोगिन जेमतुने पोजिशन पागिन संडे पोकसे पक्नै पक्नै संडे का वेडनेसडे का नुपाना संडे नुपी वेडनेसडे याम पक्नै रत्ना खुमन सैटरडे के संडे के से पक्नब्रो नुपाना सैटरडे ओइरे पक्नै याइखोम टोन आई हंगबदी खुमदे टोनगी कनोसी आई हुजी कक थेंगनरी अदुनने मेसेज एरपने थोलक तो हे यावने अदुन ओरंगने अमतंग इबिरो इचलंगोम सवोनसेल के लेबुगा चानाब्रो नुपाना सवोनसेल ओरदी पक्नै रेशमा देवी आईगी हारमद्रे रेशमा सैटरडे की संडे नुपा की करमनो हाइबिरो हाइबने इन हाइबे अदो कईगुंबा नुपाना सैटरडे ओरगदी पक्नै सॉरी करमनो रेशमा गिदो मा मथक लेरे अमतगी इबिरो मपुंग फाना मेसेज याम लाहकपनिंग को मैम लाइक कर नंबिरो अदुगा आई चले हंगा क्या ताद्रे तमो आइगिना इपोक नुमित ट्यूसडे अदुगा नुपागिना संडे संडे मंडे ट्यूसडे खबै ताई बिजिक ngangom नुपाना करकट नुपीगिना कइनो करकट के नुपागी करकट के चानाबदी नुपीगी करकट मसा यारानी कन्या यारानी तुला मकर मेष वृष हारिसिंग पक्ननी अदगी थोइसरम अदुगा नुपाना ट्यूसडे नुपीना थर्सडे ट्यूसडे वेडनेसडे थर्सडे राशिना कन्या नुपीगिना कुंभ कन्या का कुंभ का कन्या का कुंभ का कन्या का कुंभ से पक्ना बोइते अनिमक नुबिसु राशि जो अचौबा सफम नुपा तुला नुपी ब्रेस नुपा तुला नुपी ब्रेस पक्ना दे ओके युमनाम जीवन को नुपी मंदे नुपा तुला नुपी मंदे कइनोने नुपी मंदे राशि तुला हाइबा नुपी की मंदे नेबा नुपी मंदे अदि नुपाई संडे यारे ngisai हाइजबदो देन अदुगा संडे यारदे देन सैटरडे सॉरी फ्राइडे यारानी अदुगा वेडनेसडे अदुगा नुपी तुला ओइबा तारगदी नुपासु तुला मसा मक यागनी अदुगा मकर यागनी को नुपादा अदुगा सिंह यागनी करकट यागनी ओके देन अदगी अंजलि एलांगम स्क्रीन नो थमसे खन नाय होगल की को मैं वरो बियो एक्सीडेंट मचा म तौरबदुना ओके राजकुमारी कार्तिका है को अदो तारगदी नुपीना सैटरडे राशिना सिंह नुपाना थर्सडे
Thursday, Friday, Saturday. Thursday, Friday, Saturday. Aduga amuk Brisika Singhaga. Brisika Singhaga se. Brisika Singhaga se. Paknai, Rasi Paknai. Adagi Anjali Angbam, Nupana Friday, Sina Kumba. Nupana Friday or the Nupigi Friday, Saturday Yarni, Monday Yarni, Wednesday Yarni. Aduga Rasida Nupagi se Kumba or Gadi, Kumbaga Paknaba se, Kumba Masayare, Mes, Brisik, Danu, Hiring Paknagani. Okay. Then. Laisram Vijaya Devi, Kanupana Kanya, Nupina Bris. Kanya ga Bris ka se. Pangnada boy. Okay. Friday ga Monday ga. Kay tawagin sana gani. Friday ga Monday ga. Kay tawagin sana gani haro. Rasi Paknaba yang biyo. Adagi Pusparani nung ningombam. Nupina Friday rasi na minna. Nupagi na Wednesday. Okay na. Wednesday, Thursday, Friday. Kanyaga Minnaga. Kanyaga Minnaga. Paknai Rasi Paknai. Okay. Kaya mo ka? Misisi mo mangin hiyaman na. Social langjam langam. Nupigi na Wednesday, nupana Thursday. Nupi na Wednesday. Nupana Thursday wala. Tang chana buwale. Rose saja kuwak may hapiro. Oh, kuwak may do okay. Ay do hajar kito bune. Ay nahan ganodagi hapta amagi training mo chachari ba tare. Ado training se loibaga sumai mayam khanbirako blog khudi mai loina kuwak mai ri ke loin thamjira ke dine hojik se record am to bunang de ayuk ngan sakhiba numidang halakoi ba adu sigi mathak se laibak thibire mungrang se thiengre na thu chatpada mu thawal da accident ong thokna tak phusi hojik ngai semu ne kra lengba krai wa phrak ningon ktang ware aduna tang tara phokne training ma to godubse leadership training ge sima yawro bane adu si loira kan se dadi mayamna khanbirako blog to sum ai semjana ba tawjarake kuwak mairi ke di makha sum samjajarake ngaiminasi ko oro bibia de rose saija tambirakpa yam nuaijai ningsingbirakpa jit thawna bro rasi manaba se kamai toge rasi manaba yam phai kem kai blete aphai rimas singha se sitsadi gumba male kasadagi gumba oibirabra amtang haibiro horen Nupina Thursday, Nupana Monday, Tuesday, Wednesday, Thursday, Paknai. Rima Singha se then adagi Anjali Elangbam, Nupigina Thursday, Tularasi, Nupagina Wednesday, Thursday, Paknare, Adugar Paknare, Rasi Kumbaga, Tulaga Hamne, Nupa Kumba. Rasi da britang Paknaba oide, yam kana oide bana te do ku yai. Numit Paknaba ni nako. Modubala mayeng bam haiba. Modubala mayeng bam sina saranupana minna pokuna mande aduga nupina danu Monday Tuesday Wednesday pokuna minum yam paknare ko aduga minna ga danu ga se min numit su yam paknai yam faboy Elisa takelambam ado aigina Sunday ado nupana Monday dugura sina bris pana mes ka bris ka
ꯈꯤꯇꯪ ꯄꯛꯅꯕ ꯑꯣꯏꯗꯦꯀꯣ ꯑꯣꯀꯦ ꯀꯥꯏ ꯌꯧꯈ꯭ꯔꯦ ꯖꯤꯠ ꯊꯧꯅꯥ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯔꯥꯁꯤ ꯃꯥꯟꯅꯕ ꯔꯥꯁꯤ ꯃꯥꯟꯅꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯐꯩ ꯗꯣꯂꯤ ꯃꯩꯁꯅꯥꯝ ꯅꯨꯄꯥꯅ ꯇꯨꯜꯂ ꯊꯔꯁꯗꯦ ꯑꯣꯏꯕ ꯅꯨꯄꯤꯅ ꯃꯤꯊꯨꯟ ꯇꯨꯜꯂ ꯃꯤꯊꯨꯟ ꯃꯟꯗꯦ ꯑꯩ ꯀꯔꯤꯅꯣꯅꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯄꯛꯅꯕ ꯑꯣꯏꯗꯦꯀꯣ ꯃꯥꯂꯦꯝ ꯕꯤꯀꯥꯁ ꯃꯦꯁꯦꯖ ꯇꯧꯕꯤꯈ꯭ꯔꯦ ꯌꯨꯝꯅꯥꯝ ꯖꯤꯕꯟ ꯅꯨꯄꯤ ꯃꯟꯗꯦ ꯅꯨꯄꯥ ꯇꯨꯏꯁꯗꯦ खितंग चानबो खितंग वाले राशि पकनादे फनी ओइनाम इबेमचा गुड इवनिंग ओके गुड इवनिंग जित थौना नुपागा नुपीगा राशि मानब कई कायगे फई कैसु कायदे अदगी राजकुमार लक्ष्णा मक्कक पीखरे जित थौना नुपीना संडे नुपाना मंडे संडे मंडे नुपाना संडे ओइबना फईको ओइना इबेमचा नुपागा नुपीगा राशि मानबसे कई राशि मानबदे हम फई फोन अमा याम लाक्सले फरक याम ताए फोन मैं मिनिम तंग आबियो आई फोन जम थमनगिगे लाइव थाई खंगदबनी फोन तौसनरे अꯩꯅ फोन कक्थलुरगदि अमुक यारोदुबा अदुनने पाइदबो सुम सारगे तौबने ओके वांखेम जय कुमार को ये मपुक नुमी मानब फैयन हारे को सॉरी मा राशि मानब पकनेन हारेना देना दो हिकी लाइसिना नुपाना वेडनेसडे राशिना तुला अदुगा नुपीगिना संडे वेडनेसडे थर्सडे फ्राइडे सैटरडे संडे देन अदुगा तुल्लागा मिन्नागा से राशि सुकितंग पंगना बोइदे ओके जित थौना नुपागा नुपीगा राशि मानब कई कायगे राशि मानब फई नुपाना मंडे नुपीना संडे अदो मध्यम मुकितंग खबई ताब तारकसु राशि पकनरगदि याम फबने डोली मस्ताम नुपाना तुल्ला नुपीना करियन थर्सडे ओइबा नुपीगिना मिथुन मंडे थर्सडे फ्राइडे सैटरडे संडे मंडे अदुगा मंडे लेरे तुल्लागा मिथुनगा नुपाना तुला ओइबको अदु तागदि नुपाना तुला ओइबा नुपी तुलासु ओइबा मसाम यारे अदु धनु ओइबा यारे मकर कर्कट सिंह हाय सिंसी याय को ओके मिनिम तो मैम ओ माहिरे ओके मेसेज याम लेरी मालेदा लोइना रोदुरी ngasi मेसेज मेसेज मैम से लोइब नायरा रो कम तौनी सिदे कैन तो हाइजगे मैम याम लेरी मेसेज से अैन पाथर को लोइब नायरोदुरी अैना याम कुइनदि थाजरोइबको मयामना सुम कनोदा अै WhatsApp सुम हंगिरो यागनी हाइदि लाइव से हम कुइना ngakhtangbudi thajagi minute 5-10 mukti adugo sum ai losinjage adu mayam ai pahowdaba taragasu adum kano to WhatsApp to hangbiro ai number duda okay kayo khangide कंगलई मपारी खुमनचा अजा कमदौरी नुंगाइरिब्रो कुइरेदा लाइव थेंगनदबा ओके हम कुइरे
ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯉꯔꯥꯡꯗꯤ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃ ꯇꯧꯔꯗꯨꯅ ꯌꯥꯝ ꯀꯟꯅ ꯇꯧꯈ꯭ꯔꯦ ꯖꯣꯟ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯑꯣꯏꯔꯗꯤ ꯀꯔꯝꯕ ꯅꯨꯄꯤ ꯆꯥꯟꯅꯒꯅꯤ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯑꯣꯏꯔꯗꯤ ꯅꯨꯄꯤ ꯁꯟꯗꯦ ꯌꯥꯔꯦ ꯇ꯭ꯌꯨꯁꯗꯦ ꯌꯥꯔꯦ ꯊꯔꯁꯗꯦ ꯌꯥꯔꯦ ओके मैम ꯑꯩ ꯅꯣꯟꯊꯕ ꯈꯤꯇꯪ ꯋꯥꯔꯦ ꯀꯩꯅꯣ ꯁꯤ ꯁꯒꯟꯁꯦ ꯅꯣꯟꯊꯔꯒ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯄꯥꯕꯗ ꯌꯥꯝ ꯋꯥꯔꯕ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡꯁꯤ ꯀꯩꯅꯣ ꯊꯧꯕꯥꯜ ꯋꯥꯏꯈꯣꯝ ꯃꯅꯤ ꯏꯝꯐꯥꯜ ꯀꯣꯂꯦꯖ ꯃꯄꯥꯗꯨꯗ ꯑꯦꯛꯁꯤꯗꯦꯟ ꯃꯆꯥ ꯑꯃꯈꯛꯇꯪ ꯑꯩ ꯊꯣꯛꯑꯦ ꯒꯥꯔꯤ ꯃꯆꯥꯗ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯨꯝ ꯅꯣꯟꯊꯔꯝꯕꯅꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯁꯨꯝ ꯑꯩꯅ ꯃꯌꯥꯝꯁꯤꯗꯒꯤ ꯁꯨꯝ ꯌꯦꯡ ꯄꯥꯔꯛ ꯅꯣꯟꯊꯕꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯁꯨꯝ ꯂꯩꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯅꯥꯕꯁꯦ ꯑꯗꯨ ꯃꯌꯥꯝ ꯀꯝꯗꯧꯁꯤꯒꯦ ꯁꯨꯝ ꯑꯩ ꯋꯥꯆꯞꯇꯁꯨ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯣ ꯁꯨꯝ ꯑꯩ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯩ ꯁꯝꯖꯤꯜꯂꯀꯥꯟꯗ ꯁꯨꯝ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯉꯁꯥꯏꯒꯤ ꯑꯩ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯅꯦ ꯑꯩꯅ ꯆꯥꯅꯕ ꯆꯥꯅꯗꯕ ꯌꯦꯡꯉꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞ ꯍꯥꯏꯅ ꯂꯩꯕꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯃꯃꯥꯡꯗ ꯊꯝꯖꯈꯤꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯄꯣꯛꯇ ꯌꯦꯡꯉꯛꯀꯗꯧꯕ ꯅꯨꯄꯥꯒꯤ ꯃꯄꯣꯛꯁꯤꯅ ꯁꯄꯣꯁ ꯑꯩꯈꯣꯏꯅ ꯅꯣꯡꯃꯥꯏꯖꯤꯡ ꯑꯣꯏꯔꯦ ꯑꯩ ꯃꯌꯥꯝ ꯀꯃꯦꯟꯗꯒꯤ ꯁꯨꯞꯆꯤꯜꯂꯒ ꯍꯥꯏꯖꯔꯛꯀꯦ ꯇꯧꯕꯅꯦ ꯅꯣꯟꯊꯕꯁꯨ ꯌꯥꯝ ꯋꯥꯔꯦ ꯋꯥꯆꯞ ꯅꯝꯕꯔ ꯄꯤꯕꯤꯌꯨ ꯑꯣꯀꯦ ꯑꯩ ꯋꯥꯆꯞ ꯅꯝꯕꯔ ꯍꯥꯟꯅ ꯍꯥꯏꯖꯔꯛꯀꯦꯀꯣ ꯃꯌꯥꯝ ꯏꯕꯤꯌꯣ 700598396 ꯑꯃꯨꯛꯀ ꯀꯅꯥꯒꯨꯝꯕꯅ ꯐꯖꯅ ꯍꯥꯟꯅ ꯈꯪꯕꯤꯔꯝꯕ ꯌꯥꯎꯔꯁꯨ ꯃꯦꯁꯦꯖꯇ ꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯈꯪꯅꯕ ꯀꯃꯦꯟꯗ ꯁꯨꯝ 700598396 ꯁꯤꯗ ꯁꯨꯝ ꯑꯗꯨꯒ ꯑꯩ ꯇꯥꯟꯅꯁꯦ ꯀꯨꯏꯅ ꯅꯣꯟꯊꯕꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯋꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩ ꯈꯤꯇꯪ ꯑꯩꯅ ꯌꯦꯡꯉꯤꯁꯤ ꯑꯗꯨꯝ ꯍꯥꯏꯖꯔꯝꯒꯦ ꯃꯃꯥꯡꯗ ꯑꯩꯅ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯥꯡ 10ꯐꯥꯎ ꯆꯠꯀꯗꯧꯕ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯒꯥꯔꯤ ꯋꯥꯏꯔꯒ ꯁꯨꯝ ꯆꯠꯂꯕꯅꯤ ꯑꯩ ꯒꯥꯔꯤꯗ ꯆꯠꯇ꯭ꯔꯦ ꯉꯔꯥꯡ ꯁꯨꯝ ꯅꯣꯟꯊꯔꯝꯕꯅꯤ ꯌꯥꯝ ꯋꯥꯅ ꯅꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯃꯌꯥꯝ ꯀꯃꯦꯟꯁꯤ ꯐꯖꯅ ꯄꯥꯒꯦꯅ ꯈꯟꯕꯅꯤ ꯁꯨꯝ ꯑꯋꯥ ꯄꯣꯊꯥꯕ ꯑꯣꯏꯅ ꯑꯗꯨꯕꯨ ꯑꯩ ꯌꯦꯡꯖꯔꯤꯁꯤ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞꯀꯤ ꯃꯇꯥꯡꯗ ꯑꯩ ꯕ꯭ꯂꯣꯛ ꯑꯃ ꯁꯦꯝꯖꯈꯤꯕꯗꯣ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯀꯔꯝ ꯍꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯏꯁꯥ ꯏꯁꯥꯅꯁꯨ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯔꯁꯤ ꯄꯛꯅꯕꯁꯤꯃ ꯍꯥꯏꯖꯔꯝꯒꯦ ꯁꯤꯁꯨ ꯕ꯭ꯂꯣꯛꯄꯨꯗꯤ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯃꯦꯁ ꯑꯣꯏꯔꯗꯤ ꯅꯨꯄꯤꯅ ꯃꯦꯁꯁꯨ ꯆꯥꯅꯅꯤ ꯃꯤꯊꯨꯟ ꯆꯥꯅꯅꯤ ꯀꯔꯀꯠ ꯃꯀꯔ ꯀꯨꯝꯕ ꯍꯥꯏꯔꯤꯁꯤꯡꯁꯤ ꯄꯛꯅꯅꯦꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯕ꯭ꯔꯤꯖ ꯑꯣꯏꯔꯕ ꯅꯨꯄꯥꯅ ꯕ꯭ꯔꯤꯖ ꯑꯣꯏꯕ ꯇꯥꯔꯗꯤ ꯅꯨꯄꯤꯁꯨ ꯕ꯭ꯔꯤꯖ ꯑꯣꯏꯕ ꯄꯛꯅꯒꯅꯤ ꯀꯔꯀꯠ ꯄꯛꯅꯅꯤ ꯁꯤꯡꯍ ꯕ꯭ꯔꯤꯖꯤꯛ ꯀꯨꯝꯕ ꯃꯤꯅ ꯍꯥꯏꯔꯤꯁꯤꯡꯁꯤ ꯄꯛꯅꯒꯅꯤ ꯑꯗꯒꯤ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯑꯣꯏꯔꯕ ꯅꯨꯄꯤꯁꯨ ꯃꯤꯊꯨꯟ ꯑꯣꯏꯕ ꯌꯥꯏ ꯁꯤꯡꯍ ꯀꯟꯌꯥ ꯑꯗꯒꯤ ꯃꯤꯟꯅ ꯃꯦꯁ ꯍꯥꯏꯔꯤꯁꯤꯡꯁꯤ ꯄꯛꯅꯒꯅꯤ ꯅꯨꯄꯥꯅ ꯀꯔꯤꯒꯨꯝꯕ ꯀꯔꯀꯠ ꯑꯣꯏꯔꯗꯤ ꯅꯨꯄꯤꯁꯨ ꯀꯔꯀꯠ ꯑꯣꯏꯕ ꯐꯩ ꯍꯥꯏꯕꯗꯤ ꯔꯥꯁꯤ ꯃꯥꯟꯅꯕ ꯐꯩ ꯑꯗꯨꯒ ꯀꯟꯌꯥ ꯐꯩ ꯇꯨꯂꯥ ꯃꯀꯔ ꯃꯦꯁ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯁꯤꯡꯁꯤ ꯄꯛꯅꯩ ꯃꯊꯪꯗ ꯅꯨꯄꯥꯅ ꯁꯤꯡꯍ ꯑꯣꯏꯔꯕ ꯑꯗꯨꯑꯣꯏꯗꯤ ꯅꯨꯄꯤꯁꯨ ꯁꯤꯡꯍ ꯇꯨꯂꯥ ꯕ꯭ꯔꯤꯖ ꯃꯤꯊꯨꯟ ꯄꯛꯅꯩ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯀꯟꯌꯥ ꯑꯣꯏꯔꯗꯤ ꯅꯨꯄꯤꯁꯨ ꯀꯟꯌꯥ ꯕ꯭ꯔꯤꯁꯤꯛ ꯙꯅꯨ ꯃꯤꯟꯅ ꯃꯤꯊꯨꯟ ꯀꯔꯀꯠ ꯅꯨꯄꯥꯅ ꯇꯨꯜꯂ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯤꯁꯨ ꯇꯨꯜꯂ ꯑꯣꯏꯕ ꯐꯩ ꯙꯅꯨ ꯃꯀꯔ ꯀꯔꯀꯠ ꯁꯤꯡꯍ ꯍꯥꯏꯁꯤꯡꯁꯤ ꯄꯛꯅꯩ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥꯅ ꯕ꯭ꯔꯤꯁꯤꯛ ꯑꯣꯏꯔꯕ ꯅꯨꯄꯤꯁꯨ ꯕ꯭ꯔꯤꯁꯤꯛ ꯃꯀꯔ ꯀꯨꯝꯕ ꯕ꯭ꯔꯤꯖ ꯁꯤꯡꯍ ꯀꯟꯌꯥ ꯇꯨꯜꯂ ꯄꯛꯅꯩ ꯑꯗꯨꯒ ꯅꯨꯄꯥꯅ ꯙꯅꯨ ꯑꯣꯏꯔꯕ ꯅꯨꯄꯤꯁꯨ ꯙꯅꯨ ꯀꯔꯀꯠ ꯃꯦꯁ ꯄꯛꯅꯩ ꯅꯨꯄꯥꯅ ꯃꯀꯔ ꯑꯣꯏꯔꯗꯤ ꯅꯨꯄꯤꯁꯨ ꯃꯀꯔ ꯃꯦꯁ ꯀꯔꯀꯠ ꯇꯨꯂꯥ ꯕ꯭ꯔꯤꯁꯤꯛ ꯄꯛꯅꯩ ꯑꯗꯨꯒ ꯅꯨꯄꯥꯅ ꯀꯨꯝꯕ ꯑꯣꯏꯔꯗꯤ ꯅꯨꯄꯤꯁꯨ ꯀꯨꯝꯕ ꯃꯦꯁ ꯕ꯭ꯔꯤꯁꯤꯛ ꯙꯅꯨ ꯄꯛꯅꯩ ꯅꯨꯄꯥꯅ ꯃꯤꯟꯅ ꯑꯣꯏꯔꯕ ꯅꯨꯄꯤꯁꯨ ꯃꯤꯟꯅ ꯕ꯭ꯔꯤꯖ ꯃꯤꯊꯨꯟ ꯀꯟꯌꯥ ꯙꯅꯨ ꯃꯀꯔ ꯍꯥꯏꯔꯤꯁꯤꯡꯁꯤ ꯄꯛꯅꯩ ꯁꯤ ꯃꯌꯥꯝ ꯁꯤꯃ ꯆꯥꯎꯔꯥꯛꯄ ꯇꯥꯕꯤꯔꯣ ꯑꯗꯨꯒ ꯆꯐꯨ ꯏꯋꯥꯟ ꯈꯥꯕꯩ ꯆꯦꯒꯞꯀꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨ ꯌꯦꯡꯒꯗꯕꯅꯦ ꯑꯩ ꯈꯤꯇꯪ ꯇꯦꯟꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯩꯅꯣꯁꯤ ꯅꯦꯠꯁꯤ ꯅꯦꯠ ꯁꯣꯔꯤ ꯅꯦꯠ ꯑꯩꯉꯣꯟꯗ ꯌꯥꯝ ꯋꯥꯔꯦ ꯀꯩꯅꯣꯁꯦ
ꯍꯥꯏꯗꯤ ꯐꯃꯨꯡꯗ ꯂꯩꯔꯒ ꯁꯨꯝ ꯃꯌꯥꯝꯒꯤ ꯑꯩ ꯋꯥꯆꯞꯇ ꯍꯪꯕꯤꯔꯛꯑꯣ ꯁꯨꯝ ꯑꯩꯗꯨꯒ ꯑꯩ ꯂꯣꯏꯅ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯑꯩ ꯂꯣꯏꯅ ꯄꯥꯕ ꯉꯝꯖꯗ꯭ꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯐꯖꯕ ꯀꯃꯦꯟꯁꯨ ꯃꯔꯛꯇ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯣ ꯑꯃꯨꯛꯀ ꯔꯤꯄꯤꯠ ꯇꯧꯔꯀꯥꯟꯗ ꯑꯩꯒꯤ ꯀꯩꯅꯣꯗ ꯋꯥꯆꯞꯇ ꯁꯨꯝ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯂꯥꯛꯄꯤꯔꯣ ꯑꯗꯨꯒ ꯌꯦꯡꯉꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯐꯝꯕꯗ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯋꯥꯔꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯍꯦꯟꯅ ꯉꯁꯤ ꯂꯥꯏꯐꯁꯤ ꯌꯥꯝ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯋꯥꯕꯅ ꯑꯩꯉꯣꯟꯗ ꯆꯩꯅꯥ ꯌꯥꯝ ꯀꯟꯅ ꯂꯥꯛꯄꯅꯤꯅ ꯆꯩꯅꯥꯈꯣꯟ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯩꯕ ꯌꯩꯁꯤꯟꯈꯤꯕꯒꯤ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯣꯏꯔꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯑꯩ ꯍꯧꯖꯤꯛ ꯐꯃꯨꯡꯗ ꯁꯨꯝ ꯂꯩꯔꯒ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯍꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯒꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯀꯃꯦꯟꯗ ꯂꯥꯛꯄꯤꯔꯣ ꯐꯝꯃꯒ ꯅꯣꯟꯊꯕꯁꯤ ꯀꯃꯦꯟ ꯄꯥꯕꯒꯤ ꯅꯣꯟꯊꯕꯗꯤ ꯑꯩꯉꯣꯟꯗ ꯄꯟꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅꯀꯣ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯃꯨꯛ ꯀꯩꯅꯣꯗ ꯊꯦꯡꯅꯁꯤ ꯂꯣꯏꯅ ꯋꯥꯆꯞꯇ ꯑꯗꯨꯒ ꯑꯩ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯀꯩꯅꯣꯁꯤꯡ ꯂꯣꯏꯅ ꯊꯥꯖꯔꯛꯀꯅꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯕ꯭ꯂꯣꯛꯁꯤꯡ ꯂꯣꯏꯅ ꯇꯥꯡ 10ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯨꯜ ꯑꯣꯏꯅ ꯑꯩ ꯋꯥꯛ ꯐꯖꯅ ꯇꯧꯖꯔꯅꯤ ꯐꯨꯜ ꯑꯣꯏꯅ ꯊꯕꯛꯁꯦ ꯐꯖꯅ ꯇꯧꯖꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯪ ꯐꯔꯁꯦ ꯑꯗꯨꯒ ꯋꯥꯆꯞꯇ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯀꯣ ꯑꯗꯣ ꯑꯩꯒꯤ PK ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞ ꯍꯥꯏꯗꯅꯁꯨ ꯂꯩꯕꯅꯦ ꯁꯤꯗ ꯃꯌꯥꯝ ꯌꯥꯎꯕꯤꯅꯤꯡꯕ ꯂꯩꯔꯁꯨ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯞꯆꯔꯛꯀꯦ ꯑꯦꯗ ꯇꯧꯔꯛꯀꯦ ꯌꯨꯇ꯭ꯌꯨꯕꯇ ꯅꯩꯅꯕ ꯌꯥꯗꯕ ꯇꯣꯉꯥꯟ ꯂꯩꯕꯁꯤꯡꯗꯨ ꯈꯔ ꯁꯨꯝ ꯅꯩꯅꯖꯔꯤ ꯍꯥꯏꯇꯥꯔꯦ ꯀꯣ ꯌꯦꯡꯉꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯀꯦ ꯐꯔꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯦ ꯃꯪ ꯐꯔꯁꯦ ꯄꯨꯡ ꯑꯃꯃꯨꯛꯇꯤ ꯊꯥꯕ ꯌꯥꯕꯅꯤ ꯄꯨꯡ ꯑꯃꯃꯨꯛ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯋꯥꯕꯅꯤꯅꯀꯣ ꯊꯝꯖꯔꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯁꯨꯝ ꯍꯣꯔꯦꯟ ꯌꯦꯡꯕ ꯂꯣꯏꯔꯁꯨ ꯀꯃꯦꯟ ꯊꯥꯒꯠꯄꯤꯔꯣ ꯑꯗꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗ꯭ꯔꯤꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯍꯥꯏꯖꯒꯦ ꯈꯤꯇꯪ ꯑꯩꯉꯣꯟꯗꯁꯨ ꯅꯪꯗ꯭ꯔꯦ ꯃꯌꯥꯝꯗ ꯁꯨꯃꯥꯏꯅ ꯍꯥꯏꯖꯒꯗꯕ ꯃꯇꯝꯁꯦ ꯁꯤꯒꯨꯝꯕ ꯀꯥꯟꯗ ꯈꯔ ꯁꯨꯝ ꯍꯥꯏꯖꯒꯦ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ